Kuki singna naga singi mathakta chathaduna lakpa thabak thong singi manung channa tha asigi tara ki numidang pung 8 makhairom tabada masana masabu Kuki National Army gi meeoini haijaba mishak amana Tangkhul Naga Auto Driver amabu tamthina furakhre hairi thodo asigi matangda makan kangla tombi naga forum MKNF ki president jurist abonmai amadi Tangkhul Welfare Association kangla tombi TWAK gi secretary Fangreishang Ningshen anina ngarang khujek piduna thadorakhiba cherol amada Numida sigi numidang pung 8 makhairom chatpa matamda kamjonggi chingsau khuldagi Kingshan kasung kauba auto driver asibu lianmai nupi anina neklaga Modbung bazar dagi mana masing tiknaba lakhibani hairi Modbungi Presidency College manakta Kingshan kasungna mahaki auto du khamduna leiringaida nupa amana changsilaktuna Kuki lolda wahai khara Mahaki mafamda hairakhi hairi maduda kasungna mahak Kuki lol khangde haina maitai lolda hairubadagi nupa aduna mahak masabu Kuki National Army gi meeoini haina sak taklaba matungda kasung tamthina furakhibani hairi asigumba thawong ama Kuki na amuk Tangkhul Naga gi meeoisingi mathakta chatharakhiba adu makhan kangla tombi naga forum MKNF amadi Tangkhul Welfare Association kangla tombi TWAK anina kanna yaningdaba fongdorakli asigumba thawong chathakhiba KNA gi meeoini hairiba adugi mathakta mari lainaba singna pung 72 gi manungda thabak laukhatrabadi maduda makhata na thoklakpa apapatagi tekcha khudingmak party aduna pugadabani haina loop ani asina cherol asida khangalagli